ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯗꯤꯅꯦꯁ ꯃꯣꯏꯔꯥꯡ ꯁ꯭ꯇꯣꯔꯤ ꯇꯥꯏꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯂꯨꯛꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯆꯥꯟꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯕꯦꯜ ꯕꯇꯟ ꯑꯥꯏꯀꯣꯟꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯁꯤꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯋꯥꯔꯤꯁꯤꯡ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯍꯧꯈꯤꯕ 3 ꯃꯦ 2023ꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯀꯨꯀꯤ ꯂꯥꯟꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡ꯫ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯀ꯭ꯌꯥꯝ ꯑꯅꯤꯜ ꯃꯩꯇꯩ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯏꯔꯣꯝ ꯅꯤꯡꯉꯣꯜ ꯀ꯭ꯌꯥꯝ ꯅꯟꯗꯤꯅꯤ ꯗꯦꯕꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯂꯩꯈꯤꯗ꯭ꯔꯦ, ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯃꯌꯥꯝꯗ ꯊꯝꯖꯔꯔꯣꯏꯒꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯥ 5, ꯅꯨꯄꯤ 1, ꯄꯨꯟꯅ 6ꯅꯤ꯫ ꯏꯊꯛꯇ ꯏꯌꯥꯝꯕ 3, ꯏꯈꯥꯗ ꯏꯆꯟꯅꯨꯄꯤ 1, ꯏꯅꯥꯎꯅꯨꯄꯥ 1, ꯑꯩꯅ 4 ꯁꯨꯕꯅꯤ ꯏꯃꯥꯅ ꯄꯣꯛꯄꯤꯕꯗ꯫ ꯑꯩꯍꯥꯛ ꯊꯦꯡꯒ꯭ꯔꯥ ꯂꯩꯔꯛ ꯑꯋꯥꯡ ꯂꯩꯀꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯂꯧꯗꯨꯅ BA ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯗ ꯇꯝꯖꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯅꯤ꯫ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖ ꯔꯤꯂꯤꯐ ꯀꯦꯝꯞ ꯕ꯭ꯂꯣꯛ Aꯗ ꯂꯩꯖꯔꯤ꯫ ꯍꯧꯈꯤꯕ ꯃꯦꯒꯤ ꯗꯦꯠ 3, 2023ꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯏꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯈꯤꯕ, ꯃꯤꯠꯅ ꯎꯖꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯋꯥꯃꯩꯒꯨꯝ ꯑꯣꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯅꯤ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯅꯩꯍꯠꯄꯤꯔꯕ, ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤꯕ, ꯏꯅꯤꯡꯇꯝꯅ ꯍꯤꯡꯖꯕꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯕ, ꯏꯌꯨꯝ ꯃꯩꯅ ꯊꯥꯕꯤꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯕꯕꯨ ꯌꯦꯡꯖꯅꯤꯡꯕ, ꯑꯩꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯠꯇꯅ ꯊꯃꯣꯏꯅꯨꯡꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯤꯕ ꯀ꯭ꯌꯥꯝ ꯑꯅꯤꯜ ꯃꯩꯇꯩ ꯑꯩꯍꯥꯛꯅ ꯄꯥꯎꯗꯝꯖꯕ ꯑꯁꯤꯗ ꯀꯪꯂꯩꯆꯥ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ, ꯅꯤꯡꯉꯝꯗꯕ, ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯂꯛꯇ ꯍꯤꯡꯖꯔꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯈꯟꯕꯤꯗꯨꯅ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯥꯐꯅꯕ KFC ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯃꯅꯨꯡꯗ ꯊꯕꯛ ꯖꯣꯏꯟ ꯇꯧꯈꯤ꯫ ꯃꯦꯒꯤ ꯇꯥꯡ 2ꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯁꯥꯔ ꯂꯛꯀꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯌꯦꯡꯗꯤ ꯔꯦꯂꯦ ꯆꯠꯄ ꯌꯥꯎꯔꯨꯁꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯦꯂꯦꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯣ?" ꯊꯣꯏꯅ ꯍꯪꯂꯨꯕ ꯑꯃꯗꯤ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯖꯈꯤ, "ꯁꯥꯔ, ꯍꯌꯦꯡꯁꯤ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯖꯒꯦ"꯫ ꯁꯥꯔ ꯂꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯈꯔ ꯉꯟꯈꯠꯅ ꯊꯕꯛ ꯈꯨꯠꯊꯥꯔꯝꯃꯤ꯫ ꯃꯦꯒꯤ ꯇꯥꯡ 3 ꯀꯨꯀꯤꯁꯤꯡꯒꯤ ꯔꯤꯂꯦ ꯆꯠꯀꯅꯤ ꯍꯥꯏꯔꯕꯁꯨ ꯃꯩꯇꯩ ꯑꯃꯗꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯗꯨꯀꯥꯟ ꯐꯝꯅꯈꯤ, ꯍꯣꯇꯦꯜ ꯍꯥꯡꯅꯈꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯥꯟꯅꯒꯨꯝꯅ ꯕꯖꯥꯔꯒꯤ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ, ꯑꯔꯩꯕ ꯃꯤꯒ ꯑꯌꯣꯟꯕ ꯃꯤꯒ ꯃꯃꯜ ꯍꯨꯟꯅꯕ ꯑꯗꯨꯃꯗꯤ ꯀꯌꯥ ꯇꯧꯅꯈꯤꯗꯦ꯫ ꯃꯤꯊꯣꯛ ꯋꯥꯠꯈꯤ꯫ ꯊꯣꯡ ꯂꯣꯟꯕ ꯗꯨꯀꯥꯟ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯔꯤꯂꯦ ꯆꯠꯄ ꯍꯧꯈ꯭ꯔꯕꯁꯨ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯝ ꯄꯣꯠ ꯌꯣꯟꯅꯈꯤ꯫ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯃꯩꯇꯩ ꯑꯃꯗꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯀꯨꯀꯤꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯗꯨꯀꯥꯟꯗꯤ ꯑꯃꯠꯇ ꯍꯥꯡꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯣꯔꯕꯨꯡꯗ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ, ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯃꯤꯄꯥꯏꯅꯈꯤ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯅꯈꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯠ ꯚꯂꯟꯇꯤꯌꯔꯁꯤꯡ ꯊꯣꯛꯇꯨꯅ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯜꯍꯟꯈꯤ꯫ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯏꯁꯥꯗ ꯄꯥꯈꯠꯄ ꯈꯔ ꯂꯩꯖꯔꯕꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯄꯨꯡ 4:30 ꯑꯗꯨꯋꯥꯏꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ 12ꯒ ꯑꯩꯅ ꯂꯩꯖꯔꯤꯕ ꯚꯔꯥꯒꯤ ꯃꯄꯨ ꯃꯥꯃ ꯃꯣꯏꯔꯥꯡꯊꯦꯝ ꯊꯣꯏꯕꯒꯤ ꯌꯨꯝꯒꯤ ꯒꯦꯠꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ, ꯀꯔꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯀꯨꯞꯄ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤ꯫ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯁꯤꯡꯗ ꯇꯣꯔꯕꯨꯡꯒꯤ ꯏꯔꯥꯡ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯒꯠꯅꯔꯛꯈꯤ꯫ ꯃꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ, ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯝꯅ ꯃꯤꯄꯥꯏꯅꯈꯤ꯫ DCꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯕꯤꯔꯛꯎ ꯍꯥꯏꯖꯈꯤ꯫
ꯗꯤꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯐꯪꯈꯤꯗꯦ ꯁꯥꯃꯨ ꯃꯇꯨꯡꯗ ꯄꯦꯅꯥ ꯈꯣꯡꯕꯒꯨꯝ ꯊꯣꯛꯈꯤ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯔꯛꯀꯅꯤ ꯊꯥꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯄꯉꯥꯡ ꯉꯥꯡꯅꯩ ꯃꯦꯟ ꯃꯥꯟ ꯇꯥꯗꯦ ꯃꯌꯥꯝꯅꯤꯅ ꯆꯔꯥꯡ ꯆꯔꯥꯡ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯈꯤ ꯂꯩꯀꯥꯏꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯃꯐꯝ ꯑꯌꯥꯝꯕꯗ ꯀꯨꯀꯤꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯆꯤꯡꯃꯤ ꯀꯥꯡꯂꯨꯞꯁꯤꯡꯅ ꯁꯪꯒꯨ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯩꯅ ꯎꯈꯤ ꯃꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯀꯨꯀꯤꯁꯤꯡꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯈꯤ ꯄꯨꯡ 6:45 ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕ ꯍꯧꯔꯛꯈꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛꯁꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯩꯗꯣꯛꯂꯒ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯌꯨꯝꯒꯤ ꯒꯦꯠꯁꯤꯡ ꯅꯝꯈꯥꯏꯗꯨꯅ ꯅꯝꯐꯨꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒꯤ ꯌꯨꯝꯗꯁꯨ ꯊꯧꯗꯧ ꯑꯁꯤꯃꯛ ꯍꯣꯠꯅꯔꯛꯄꯗꯒꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯑꯣꯏꯅꯅꯕ ꯃꯁꯥꯒꯤ ꯂꯩꯖꯕ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨꯅ ꯕ꯭ꯂꯦꯡ ꯐꯌꯥꯔ ꯇꯧꯈꯤ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯀꯧꯖꯦꯡ ꯁꯪꯒꯨꯒꯨꯝ ꯄꯥꯏꯁꯤꯜꯂꯝꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯊꯣꯛꯈꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯂꯩꯕꯁꯤꯡꯒ ꯂꯣꯏꯅꯅ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞ ꯀꯟꯅꯅꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯎꯇꯨꯞ ꯁꯤꯡꯀꯩꯄꯥꯛ ꯑꯃꯗꯤ ꯁꯤꯡꯖꯪꯈꯣꯛ ꯄꯥꯏꯗꯨꯅ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯕꯨ ꯃꯥꯌꯣꯛꯅꯅꯕ ꯑꯃꯗꯤ ꯇꯥꯟꯊꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯩ ꯊꯥꯔꯝꯕ ꯃꯩꯇꯩ ꯌꯨꯝꯁꯤꯡꯒꯤ ꯃꯅꯥꯛꯇ ꯁꯅꯩ ꯌꯨꯅꯩꯔꯝꯕꯒꯤ ꯈꯨꯗꯝ ꯐꯪꯏ ꯊꯦꯡꯒ꯭ꯔꯥ ꯂꯩꯔꯛꯀꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯇꯥꯃꯣ ꯑꯣꯏꯅꯥꯝ ꯏꯕꯨꯡꯆꯥꯒꯤ ꯍꯣꯇꯦꯜꯗꯒꯤ ꯌꯨꯉꯥꯡꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯊꯛꯂꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯇꯩꯃ ꯇꯣꯏꯖꯝ ꯀꯅꯟꯕꯂꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯁꯨ ꯌꯨꯉꯥꯡꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯛꯄꯗ ꯅꯠꯇꯅ ꯑꯉꯝꯕ ꯃꯈꯩ ꯄꯨꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯌꯨ ꯂꯤꯛꯂꯤ ꯀꯌꯥ ꯑꯃꯁꯨ ꯊꯨꯒꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯨꯔꯒ ꯆꯤꯝꯕꯥꯟꯁꯤꯗꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯊꯣꯔꯛꯈꯤ ꯆꯩꯈꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯈꯣꯏꯕꯨ ꯄꯦꯟꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ ꯌꯨꯔꯦꯝ ꯄꯥꯝꯕ ꯆꯥ ꯀꯨꯏꯅ ꯄꯨꯟꯁꯤꯌꯨꯀꯣ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏ ꯊꯛꯂꯤꯕ ꯌꯨꯁꯤꯡ ꯑꯗꯨꯅ ꯍꯨ ꯑꯣꯟꯗꯨꯅ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯅꯥꯗꯨꯅ ꯄꯣꯄꯤꯒꯤ ꯐꯖꯔꯕ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯀꯪꯈꯠꯂꯕ ꯅꯕꯨꯛꯇꯨ ꯀ꯭ꯋꯥꯛ ꯂꯪꯖꯥ ꯁꯌꯤꯡ ꯆꯥꯕ ꯀꯌꯥꯅ ꯁꯥ ꯅꯈꯣꯏ ꯁꯦꯠꯇꯨꯅ ꯆꯥꯕ ꯑꯣꯏꯌꯨ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯆꯠꯇꯕ ꯅꯈꯣꯏ ꯀꯨꯏꯅ ꯄꯨꯟꯁꯤꯌꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯍꯥꯛꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯆꯨꯝ ꯑꯔꯥꯜ ꯑꯣꯌꯦꯜ ꯀꯇꯤ ꯀꯛꯄꯤꯌꯨ ꯑꯔꯥꯟꯕꯁꯤꯡ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯃꯈꯣꯏ ꯉꯝꯅꯃꯛ ꯂꯧꯁꯤꯟꯕꯤꯈ꯭ꯔꯣ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯣꯡ ꯑꯣꯜꯍꯟꯕꯤꯌꯨ ꯃꯈꯣꯏꯅ ꯀꯣꯛꯊꯣꯛꯂꯕ ꯎꯃꯪꯁꯤꯡꯗ ꯆꯥꯗ ꯊꯛꯇꯅ ꯀꯪꯁꯤ ꯁꯤꯈꯤꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯀꯟꯖꯅꯕ ꯑꯃꯗꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯤꯕꯁꯤꯡ ꯂꯦꯞꯍꯟꯅꯅꯕꯒꯤꯗꯃꯛ ꯕꯦꯔꯦꯜꯅ ꯀꯥꯞꯊꯣꯛꯈꯤꯕꯗ ꯌꯨꯝ ꯃꯩ ꯊꯥꯔꯝꯕ ꯌꯣꯡꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯕꯦꯔꯦꯜꯅ ꯄꯥꯟꯕ ꯌꯣꯡ 2 ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯩꯈꯨꯅ ꯃꯝꯂꯕ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤꯕꯅ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯐꯪꯂꯝꯗꯦ ꯃꯩꯅ ꯆꯥꯛꯂꯝꯒꯗ꯭ꯔꯥ ꯁꯤꯔꯝꯒꯗ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯃꯤꯗꯤ ꯃꯥꯟꯕ ꯃꯤꯗꯤ ꯅꯠꯇꯕ ꯃꯌꯥꯝꯗꯨ ꯃꯈꯥꯔꯣꯝꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯇꯥꯟꯊꯣꯛꯈꯤ ꯑꯃꯨꯛꯁꯨ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯃꯈꯣꯏ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯌꯣꯡꯌꯥꯝꯁꯤꯡ ꯇꯥꯟꯊꯣꯛꯄ ꯆꯠꯂꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯀꯣꯟꯊꯧꯖꯝꯅꯕꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨ ꯕ꯭ꯂꯦꯡ ꯐꯌꯥꯔ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯅꯥꯛꯇ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯑꯩ ꯇꯧꯐꯝ ꯈꯪꯗꯅ ꯇꯥꯔꯪ ꯑꯃꯗ ꯂꯩꯈꯤ ꯈꯪꯁꯨ ꯈꯪꯈꯤ ꯅꯥꯀꯣꯡ ꯌꯩꯁꯤꯟꯈꯤ ꯐꯅ ꯀꯨꯏꯅ ꯇꯥꯕꯒꯤ ꯆꯥꯡ ꯋꯥꯠꯈꯤ ꯃꯈꯣꯏ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 10-20ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯑꯣꯇꯣ ꯔꯥꯏꯐꯜ ꯕ꯭ꯂꯦꯡ ꯐꯌꯥꯔ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯀꯥꯏꯗ ꯌꯥꯝꯂꯕ ꯌꯣꯡꯌꯥꯝ ꯆꯪꯂꯛꯇꯨꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯉꯥꯛꯇꯔꯥ ꯑꯇꯣꯞꯄ ꯆꯤꯡꯃꯤ ꯀꯥꯡꯂꯨꯞꯁꯤꯡ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯏꯗꯣꯝ ꯍꯪꯖꯕ ꯋꯥꯍꯪꯅꯤ ꯊꯃꯣꯏꯅꯨꯡꯗ ꯄꯥꯎꯈꯨꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯑꯣꯇꯣ ꯔꯥꯏꯐꯜꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯔꯦꯜꯅ ꯃꯥꯌꯣꯛꯅꯕ ꯉꯝꯗꯕꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯁꯤꯟꯗꯨꯅ ꯑꯃꯗꯤ ꯋꯥꯏꯐꯩꯒꯤ ꯌꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯌꯥꯎꯈꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ 22-23 ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯂꯝꯗꯦ ꯅꯣꯡꯄꯣꯛꯂꯣꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ
Konthaujam Rohitki yumdani. Matamdu numidangi pung 7:45 adwaidu oiramgani. Makoina yum mai thaba adu iyamba toijam Chinglen Chanana mama toijam ingo chaugi yumgi mathaktagi mamitta mapi tana pakatpa ningamdaba pendabaga loinana thamoi sokna mahaki phone dagi video namki aikhoi maitei singna pulap lotlibasi thengra lairakki mandok mayada laiba mama tolen amadi khuman them Rohit anigi yum manungda ingkholgi mafam ayambada thawai hingnabagidamak lotnarami mama tolengi ingkholgi maning thangbada lairiba drainda manam namthikraba aduda chotkani laikhom taigani haibagi chingnaba leitana pakthanarami kanagi amangsang khongbal lukpan khaktana thawai gidamak kunduna pakthaduna hittuna leinaki adungagi Japan landa bom thadarakpadagi lanjanai lainungda kom tawraga lotli haibadu asumna tawramgadra makoina etek helakpadagi laikai gi volunteer sing magi sapagadaba mafam singda lainaki numidanga oibanina amaga menman tanakidi ai isamakti mayam punna laiba mafam nu tana lakpa nang hobana mayam ga laiminaki aikhoi mayam punna lairiba mafam si aikhoi yumga meter chamuki changdani lapnaribasi pung 9 yankhai ni thoilom chatpa matam aduda pung 8 gi mamangda aikhoi gi yum mai thaba horaki chak liba maingal du numidang nina mayek seng na urami maning tamda chak liba maingal amadi mairi sing aduna ai gi chang pumba chak bagum tauki karino ai na tawgadaba tapam khangkidi nupa ma oirabasu ai milu dagi pirang sintagi kappasu makol tok na kappasu yada yam na waki ingkhalak liba thauna phaba nupa ama oina sangsinduna ithaudang uttuna thingbi na bayaudana maning tamna chak liba maidubu muthat pasungamda taseng na tawpham khangkhide ai khut ye na sai kuigi singkai pak kupai che na che pai tu yum mai chak pagi mengalu yeng duna khut oi na le palaita na sinthara iba milu pirangbo taithok thamoi pe na kapsaki amambaduna idom itanta masidagi hena ai karisu tauba ngamkhide masidagi hena ai karisu tauba ngamkhide numitu nong khara khikpa horaki aikhoi mayamna taibang panbu sembirba mapu mahakpu khuirum zaki nongsi khara kanna chudabirau kuki singna nungsi heitana maitegi yumsing mai tharibasi muthat piu tanja chadana matangduda ningsinglakki adungaigi isai ipam khambi mai haure mi tei kangla mai wai kre parol purol kayana charol shurol kayagi pak na lambi tham lamba nong ma mayeng tarakle pari mom chari hablakle pari mom chari hablakle ipam khambi mai haure tarak liba nong dusu mapung phana tarak khidi nong duna khara kanna churak labadi maitei singi chak liba yum singasi muthat pigani khanjarambani adubu tarak khiba nong du mapung phana churak khidi mapung phana tarak khidi mapu mahaksu tolaba ikhogi tengtha kol tabi khidi ahoi nadum maning tamna athing amata yaudana chak liba maitegi yumsing tanggoy olhan bada tengbang khibra khalli taibang semba mapu mahaksu ngahak leiraga
iyamba asem amarjina mahakki mapaibungo asem iboyayma BP stroke tawduna chatpa ngamdana leiba oza oirambadagi potharaba khwaina oza iboyayma hairaga khangnaba aina pupu iboyayma haina kauzaba oza asi mayumda lehore hairakki mayam pakhatnaki mipainaki mayam khannaraga leikaigi iyambasina thauna phana thawai khubakta haptuna al adubu kanba ngamhauki kanano amana haikhibatai ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯆꯠꯇꯨꯅ ꯀꯜꯍꯧꯕꯒꯤ ꯐꯕꯅꯤ ꯈꯔ ꯀꯨꯏꯔꯝꯂꯕꯗꯤ ꯃꯩꯗ ꯂꯧꯔꯒ ꯂꯩꯔꯝꯒꯅꯤ ꯇꯥꯆꯧ ꯄ꯭ꯔꯦꯝꯆꯥꯟ ꯇꯌꯥꯏ ꯑꯃꯔꯖꯤꯠ ꯑꯃꯁꯨꯡ ꯇꯥꯇꯣꯟ ꯕ꯭ꯔꯥꯎꯟꯁꯟꯅ ꯕꯕꯥꯒꯤ ꯈꯣꯏꯔꯤ ꯅꯧꯐꯝ ꯇꯥꯐꯝ ꯃꯣꯏꯔꯥꯡ ꯀꯣꯟꯖꯪꯕꯝ ꯂꯩꯀꯥꯏꯗ ꯂꯩꯈꯤꯕ ꯃꯇꯝꯅꯤ ꯃꯦꯒꯤ ꯇꯥꯡ 3 ꯁꯣꯛ 2012 ꯑꯁꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥ ꯁꯛꯂꯕꯤ ꯏꯇꯩꯃ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯒ ꯂꯩꯍꯧꯕ ꯃꯇꯝꯅꯤ ꯃꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯑꯩꯍꯥꯛ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯏꯊꯧꯗꯥꯡ ꯎꯠꯈꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯨꯀꯤꯁꯤꯡ ꯆꯪꯂꯛꯄ ꯉꯝꯈꯤꯗꯦ ꯃꯁꯤ ꯑꯩꯈꯣꯏꯕꯨ ꯀꯤꯕꯒꯤ ꯃꯤꯑꯣꯏꯕ ꯃꯁꯦꯟꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯂꯥꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯒꯤꯁꯨ ꯅꯠꯇꯦ ꯅꯦꯅꯦ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯃꯥꯔꯤꯒꯤ ꯑꯆꯥꯛꯄ ꯌꯨꯝꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤꯔꯣꯝꯗ ꯄꯨꯂꯞ ꯇꯥꯁꯤꯜꯂꯛꯇꯨꯅ ꯄꯩꯗꯨꯅ ꯃꯩ ꯀꯟꯅ ꯆꯥꯛꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯪꯂꯛꯄ ꯉꯝꯈꯤꯗꯕꯅꯤ ꯀꯨꯀꯤꯁꯦ ꯅꯦꯅꯦ ꯀꯨꯃꯥꯔꯤꯒꯤ ꯑꯆꯥꯛꯄ ꯌꯨꯝꯒꯤ ꯃꯩꯔꯤꯅ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏ ꯀꯜꯂꯛꯈꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯗꯨꯅ ꯁꯌꯤꯡ ꯆꯥꯕ ꯁꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯩꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯥꯃ ꯇꯣꯂꯦꯟ ꯑꯃꯗꯤ ꯈꯨꯃꯟꯊꯦꯝ ꯔꯟꯖꯤꯠꯀꯤ ꯏꯪꯈꯣꯜ ꯑꯅꯤꯁꯤ ꯒꯨꯔꯨ ꯈꯦꯇ꯭ꯔꯒꯤ ꯂꯥꯟꯕꯨꯡ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯍꯥꯠꯂꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯈꯤ ꯄꯨꯂꯞ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯛꯀꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯌꯤꯡ ꯆꯥꯕ ꯍꯧꯔꯛꯄ ꯃꯁꯛ ꯈꯪꯗꯕ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯂꯥꯜꯂꯛꯇ ꯃꯤꯔꯣꯟꯗꯨꯅ ꯄꯣꯛꯄ ꯃꯆꯥꯁꯤꯡ ꯌꯧꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯕꯗꯒꯤ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯗꯣꯟ ꯕꯣꯁꯀꯣ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯣꯠꯅꯈꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯈꯥꯔꯤꯕ ꯋꯥꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯏꯕꯣꯛ ꯀꯩꯅꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯈꯨꯕꯥꯛ ꯇꯔꯥꯅ ꯊꯤꯟꯗꯠꯄꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯀꯅꯥꯅꯣ ꯃꯁꯥ ꯅꯣꯏꯕ ꯅꯍꯥ ꯑꯣꯏꯕ ꯏꯇꯩꯃ ꯑꯃꯁꯨ ꯃꯈꯣꯡ ꯂꯩꯊꯦꯛꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯒ ꯃꯦꯟꯃꯥꯟ ꯇꯥꯕ ꯖꯥꯠ ꯅꯠꯇꯦ ꯀꯅꯥ ꯑꯃꯅ ꯀꯞꯄꯛꯀꯅꯤ ꯀꯅꯥ ꯑꯃꯅ ꯄꯥꯈꯠꯄꯒꯤ ꯏꯔꯥꯎꯈꯣꯟ ꯂꯥꯟꯖꯦꯟꯅꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔꯦ ꯈꯜꯂꯛꯈꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯐꯥꯗꯔꯅ ꯄꯤꯔꯛꯄꯗ ꯃꯌꯥꯝ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯆꯈꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯊꯧꯖꯥꯟꯕꯤꯁꯅꯨ ꯑꯍꯤꯡꯗꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯈꯤꯗꯦ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯕꯒꯦ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯃꯁꯤꯗ ꯈꯟꯕꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯕ ꯉꯝꯈꯤꯗꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯃꯨꯠꯁꯤꯜꯂꯛꯄ ꯃꯅꯤꯡ ꯇꯝꯅ ꯈꯥꯝꯕꯤꯅꯕ ꯌꯥꯎꯗꯅ ꯆꯥꯛꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯩꯒꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯐꯤꯔꯣꯜ ꯂꯥꯏꯔꯤꯛꯁꯤꯡ ꯎꯄꯨ ꯀꯥꯡꯊꯣꯟ ꯄꯤꯛꯂꯤꯉꯩꯒꯤ ꯐꯣꯇꯣꯁꯤꯡ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯃꯊꯪ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯍꯤꯃꯥꯏ ꯆꯨꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯍꯤꯅꯥꯎꯒꯨꯝ ꯇꯥꯎꯊꯈꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯍꯤꯡꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯈꯤ ꯃꯦꯒꯤ ꯇꯥꯡ 3 ꯑꯍꯤꯡꯒꯤ ꯊꯥꯖꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯍꯩꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯊꯥꯖꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯈ꯭ꯔꯕꯗ ꯀꯔꯝꯕ ꯑꯁꯥꯗꯅꯣ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯅ ꯃꯦꯒꯤ ꯇꯥꯡ 4ꯕꯨ ꯄꯨꯗꯨꯅ ꯁꯥꯄꯣꯡꯂꯛꯈꯤ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯗꯣꯟ ꯕꯣꯁꯀꯣ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯥꯛꯇ꯭ꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯃꯩꯅ ꯆꯥꯛꯍꯧꯗꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯊꯣꯛꯅꯈꯤ ꯍꯣꯕꯦ ꯆꯠꯇꯨꯅ ꯆꯦꯅꯈꯤ ꯊꯃꯣꯏꯗ ꯃꯤꯄꯥꯏꯕ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯅꯪꯍꯧꯔꯔꯣꯏꯗꯕ ꯃꯇꯥꯒꯨꯝ ꯆꯦꯟꯗꯨꯅ ꯑꯗꯨꯕꯨ ꯌꯨꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ ꯃꯤꯂꯨꯗ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯥꯒꯠꯆꯔꯛꯄ ꯂꯩꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯒꯤ ꯈꯨꯄꯝ ꯐꯧ ꯆꯦꯡ
lan thumsing supnatagi ahing amada tangoy onbadu uraga kananabu kapningloi school dagi yum phawbasi yamna lapte half kilometer mukki chang oigani khalli security force singadu ngai ba yaba ngai rabasu lakmandabadagi Don Bosco school bu ayuk pung taruk adwaida bidai tauramlaga 36 Assam Rifle gi kem tana thorak pahaurakhi aikhoi mayamna thorak pada Assam Rifle amadi Manipur police na chingbagi kanasu yaudana laikai gi ahlamal imai bel pumnamak yumthong yankhai mukki mioi magi podyom sing paiduna amadi makhut karisu yaudana thawai gi damak chatnarami thaudau asi uraga adungai sahi taret khuntak pa thokkiba English amaga chanipan taraga mapandagi English amaga chanipan kunga taruk matamduda awag senapati kaliuna yumjau tabaga loinana maiteilan phasing makhutta yari lengduna awada puki haibadu asumna tawronggadar kadomdagi paisilakliba ai wakhal no masipu aikoina school dagi Assam Rifle camp tana chatliba khudong thiningai oiraba khongchat asi school maningi gate tagi thorki chenkon pang haiba chingmi singi khun asi lalaga chatlibani chenkon pang asida leiriba chingmi kanglup asi gangte na ayambani numittuda gangte gi pukchel chaurba mioiba ama oibagi pukchel chenba kaya thengnarakhi makhoina ason ana singbu chatpangamdaba singbu masagi ikoven car activa gari machana chingba puthok piraktuna Assam Rifle camp yaubu phawba thenbiki chenkon pangi lambi mari phangba asi awanga kha thangba lambi anisi pukchel chaurba chenkon pangi khunja singna ningthi na ngakpiraga nongpok lomdagi thawai hingnanabagi damak lakliba thengra leirakki chamjarba misam praja singbu nungchup lambi ta na thadok pirakhi apaphatta khandaba ngamdaba midi mioibagi magundi yaudraba mi manba jiba singna makha thangba lambi amadi awang thangba lambi da sangu paiduna leiriba zombi manba singna maitei singi i chupnanabagi damak aikhoibu hatnanabagi damak thorang di lepa natte chenkon pangi nungsiraba khunja singna yelau ngai digi leiminarakpagi haunasa maitei aikhoida minungsi utpirakpa punsigi kauzaroi mioibagi tanglaba gun singi manungda athoibani nakhoibu hanna thagatpa phongdokchari aikhoina AR gi kem yobada Thailand amadi Laimram gi maitei praja sing mangjauna na leiramkhi ayuki pung tare tarakpada tekta kaidana yorukhi AR gi kem yorakpadadi hinglagani haina khanjaki ahing ama chara helaba naujariba angangsina chaklambagi mataudu urubada tasengna nungaiti mayamgi aram khorangba singadu koknanaba Assam Rifle na chakka hawai ga thongduna yenba horakhi pukham amadi plate marang kaidabanina aphangba kana mana cherangda nupa singdi ayamana ke manungda hauba una sing hektuna maduda haplaga cha det 7 adwaidadi lapu makada chak haplaga chabasu yaurei mayamgi sebada Assam Rifle su thawai yaujaram ai ahing tumba sukya yaramde ahing ahumukti tumkhide ai khakta natte atai suni thamoida pendaba sauningba amaga loinana isasi laitapam khangkhide aikhoina leiriba mafam asi chingthakta oibanina akoibada machoi tariba maitei gi yumsing nungsi haitana mai thabi khraba yumsing atek akai mayamdu uraga thamoi si puba ngamde masing yamlaba miyamna 36 AR gi kem ta leirabanina isingi problem kaya mayokna rami AR singna ising lawba chatke tawbada kuki nupi singna lambi de hipchinduna leiki kuki singa AR ga kayarak muknaki nongmai round kaya blank fire tawduna tanthokki makhoina pamlibasi aikhoibu chada thaktana kangsi sibadu oiraba jala mayam pulap leirabanina problem su jajat thoglai ana eyek kaya su yaudaba natti yude edik churaba nupa ama yu thakpa phanglaktaba matamda masa phairing singduna chaptingduna leiki aidi ahanba ubada akiba phauki khudak aduda sira duboigum khanki pura mawong amani makhut kutum ta sinki masa matomda marai chiksin khriba
mayadu mayam na faktok na bahot na. Makong makutu noiduna mayam changduna laknari. Kanano amana haikiba aihak sontang na natahoy. Masidi toijam siyam ni ne. Manaton na kong baza manam naman siya amana amuk hayrai. Nongan mati numita bapaw ba yu thak tu na dalay ba ni? O siyam, siya, gyan taro siya. Nang gyan tara bro. Siya, laway di ising tarak ki. Minit tara mga amuk layra ka, gyan tarak ki. Yeng babu hayra ba di kumay ngakta ni haydo ni. Mapam du da layri nga da nupi ang masulay tong basu yawi. Matam du failen gi ibidaw pakhang ba, haraw ba, losin ringayin. Ibidaw pakhang ba na mati ponglak pa ni haynaki. Asum na, tungan ba tawdok kaya galoy na yam na wa na layri ngay. Megi det 7 Impal da layba tribal singa maitei singa exchange tong nagani hairak pagi pau tabada mayam aduki matik haraw naki tang mari dagi tawpham khangdana awa China kaya galoy na mayok na rakhibadu khara phabagum khanki tawpham khangkidi yam na waki aina setlibadu happen gray color ni makup black na langi purit na dark blue full shirt amaga khumup amaga adum lenki numidang da inglak bamatamda asang ba karpetu konsillaga tumna baho narami adubu tum thabadi yakhidi aying bakhara pharabasu laikai gi yamna son ba ahal sing amadi masami ron bisingbu tongan ba room da thambirami tho iba thaudok sing asi kanagumba pratibha leiba yauramba thoklaba saitha bada loiba khamba nairaroi apa ba ataba singi pukning khudum chalamgani milu pirang iroi naram gadabani tolaba ainadi kaidawruni thamoida phawrak pakharadang paudam zabani khwai mayamgi maphamda. Date 9 May 2023 Tuesday. Laibak pokpa numit asida ekhoi moirang da chatkani khanbada yamna harauki. Lairamiba miyam adu army gi gari lakpa ngainaki. Lakliba gari aduda miyam si chandabanina imai bel sing. Nupi angang sing hana chathan khirami. Al oiba sing hana chatkibada aibu pokpi palem su yaw khirami. Aikhoi na ha oiba sing amadi nupa sing na ko na lakadab gari ngai duna lainaki. Ahanba gari na chatkhiba matung pung amamuk lairaga ima na yam na pakhat na ingon da phone tawduna hairi. Sa thoiba Anil na kada yorabage ai laktri ma air kem da dum lairi gari ngairi BSF kem dagi mi kharaga punna lakminarani ye haina khumki aihakna imadu kapkhibagum tawi aihakna air kem dagi thorakpada mai thakraba yum dukan sing amuk urakhi aikhoi gi yum adu urubada thamoi kai khi aya laira zarabasu yum duda warabasu wana harau lei zaramba sagat charamba asa kaya panglan ohen khi mai cha khibagi tangoi singdu urubada kangau dana ai pi sentraki aikhoi air kem dagi DC office ta han thunglam madudagi moirang ge dama khongsa naba atop gari da muk tongle asum lak pada army gi gari marakta lanai gari sing chatliba duda yotek kaya langsilak pa kaya yauki lambi gi mataida army kaya na asoi angam kaya yaudanaba yamna chekchinna ngak senduna duty tawrami wakhal amada mangduna asum lakpana kege moirang iwang iramdam yaurakhi moirang da lehaugadabasing LCM school mamangda kumtahli aisu garigi dagi kumtharai aina tayaibu uwa maktada yamna harauki khangauda tayaibu konduna kapsaki tatondi konjengbam relief camp da volunteer oiduna yaurami phone da konjengbam relief camp da lao hairakpadagi relief camp da chattuna ming register tawraba matung bobok khoida changduna matam khara laiki relief camp da ming chanchilabasu ai abok ki manakta laiki isada hainingba phawkidi room da dum laiki khangna chanaba imanaba leitabaga phone yengduna phamungda ayamba matamda laiki Sisipurda biglingai dagi leirakpagi haunasa manipuri ngangbada kaya sengphattaba aigi maithong sinaga kuki manbaga ai kaya mapan thokhidi migi wari sananingdaba idom leiraga nungaijaba tumba yadaba ahing wakhal pakhanda khanba amagi mathangda amamu
mathang ahing suktum tungkhidaba kayani ahing tumba yadabasisu yamna wai tha ahumgi matungda laikaida khara thokpa horakpa matam sidasu mayamna kuki mali haina haibirakki kuki mali haibirakpa mioising adudadi sauningba nungaitaba phaudrabasu aigi maithongna kuki manba asi yamna penjakhiti atoppa jati ama manbiramadi phagadaba imungdada adum lairakpada aigi honglakliba mawang matau adunara imana mapan thoktona mayamga punna lainanaba hairakpadagi relief camp da chattuna ahal lamal angang singa thengnaduna wari watai sanabadagi wakhal kharadi nungairakki matam khara lairaga iyambana thabak suba chatnanaba hairakpadagi moirang mairembam laikaida thabak suba yaurumi imung dugi miyoising laibak macha tai thabak suriba ikhoibu imung manungi miyoigum loinabi aina thabak suba chatpa tha ama surakpa adwaida aiga pisak piklingaidagi tinnajarakpa imanaba amana arambagi wasak launanaba hairaklammi naran senagida hangba unit amada wasak lauba chatnami haujikna BPR unit haina khangnariba sini thabak subagi polamsing phangjillaktabaga amadi phanglabasu mamal yamna haigatkibana maram oiduna thabak sudana leiringaigi matam tanja sida arambagi training tawgani hairakpadagi ming pichinduna saruk yaki numit tara mangani tawgadaba training adu ai supnatagi numit mangani dagi hena yawba ngamkhidi ai isa ngamlaktabaga loinana aigi imasu masa kanna ngamlaktabadagi ai mapung phana training du yawba ngamkhidi imanaba training tawbasingna aibu nupa thoktaba michen oina khanbi khiba kayasu yawkhidaba natte aina hainingi ai michen natte tasengna haksang ngamdabani aina haksang ngamdringai gi manungni leplurba thabak adu amuk suba haunana bahairakhi adubu aidi yawba ngamkhidi college ki ming chanba matam oirakpada aihak tawpham khangkhidi chhatra oibagi punsi loisillagadra khanjakhi wakhal yamna nungaikhidi aigi maru oiba document singdi megi tang ahumgi kuki singna yummai thabagi thaudok aduda tangoi on khrabani ai amuk student oiba phanglaroi khalambani adubu tayaina kochen chendona document sing adu nauna tanthok pikhi masigi matungda moirang college ta political science ta honors tawbani adubu aigi document sing ta naringaida matam khara changkhibasina political science ki sit masingdi full oiramki history amadi manipuri gi sit hangli hairakpadagi ai manipuri honors laujaki Chuchampurda manipuri tamlaklabasu ai kharadi wana thokki moirang college ki manipuri department ki oja singna ehakpu pukning yamna thagat pigi machada una loinabi aigi mamduna leiram labalau singbu angan ba maikaida pubirakhi hena hodanba apamba polakhi lamchat bebar kaya takpi tambi student ama oina hingning bagi acha ama mayol chonglakhi yamna kanna su honarakhi khangdabasing oja singna takpi tambi masidagi ehak iningba amadi manipuri subject asibu khoijangba horakhi mamang sahigi ningol chakoba yaugadaba numit tara mangani mukwatlingaida konjengbamda hangleba relief camp dagi moirang college relief camp da lakhibani relief camp da leirbasu sel yaudana karamna hingani miyoibigi punsina marek mahau yauna hingbada sel gi mathau ngaktani sel phangnanabagi damak thabak suba tai aduna ai thabak suba amuk chatli thabak lepa matamda college amuk chatkani college amuk lep laga e-rickshaw amuk thawgani asumna matam khara haukraba matungda Chuchampur gi oina unit ama lingkhatnaba mafam kayada leiriba relief camp dagi Chuchampur gi lanjelakpa ahal lamal sing marup mapang singa loinana Chuchampur unit 11 haina lingkhatki Chuchampur unit ama lingkhatkre haiduna kuki singi WhatsApp group amadi makhoigi social media kayada viral oirakki matamdi asum haukibana training tawbagi matam yaurakhi handakti training asi mapung phana yauge haina pukning ani longdana chapyungna lepki mapu mahakki thaujandagi training su mapung phana yauba ngamjaki training loiraba matungda thabak suba amuk chatli khara leiraga madu tha amamukki matungda oigani
Arambay Tengol Special Force ki 45 days training amuk hauragani haibagi paujel laki. Aibu hep pukpiba babagi mapa ibu boki mathau mangamga pangjin nagadra haina khanjaki. Aina ima lebakin bak pangthok ningliba pumnamak aremba taragadra haina mi paijaki. Mapu mahakna thaujan biraba male training du yawba pangjaki. Mioi chama panna saruk yaki training tauminariba mayamdu ahaw haw ta thidana yena yena chaminakhiba kayada akhoi masen nungsinakhiba ngasi su kawba ngamdi akhoi mioi chatruk ko humpu taret na mai pa na training du loisinki training loiduna halakpa numit adudi unit ta loina leinakhi nongan bag matam khara masa masa gi yum amadi relief camp da leinabagi ayaba pirami aina suzariba thabak amadi college chatpana maram oiduna amuk hana unit ta chatpa ngamkhidi adubo ngasisu unit ki thabak thoram sing thawai yauna saruk yajari imalai bak kidamak 3 May 2023 aigi punsina lairiba makai thamoi laka nungda sanagi mayekna iduna lehuragani adumak ai wakhalna asuk yamna penriba asuk leitadriba kari Manipur Sarkar na aikoigidamak nongmagi chananaba tumnanaba setnanaba ana ek yaurakpada layengdiri student singi textbook pencil atopa potlam kaya kaya pumnamak pibiri masida sunatana yengsinbiri local MLA kaya nasu awat apak kaya kaya pibiri aikoi bo pungning thogat piri thauna hapiri aikoi gidamak miyam gidamak Manipur ima gidamak makhoi leiri tattana haibiri pumnamak asi oidunasu aigi wakhalna asuk yamna penthok pangamdribasi karigino ngasidi aigi pungning wakhalse ninga yamna taurai aing si phana thenglaba phawba ai ngasidi tum thaba yaramde relief camp da aigi tumpham oiriba phamung adudagi asum asum thorakpana ai Moirang College ki Manipuri Department ki mamang da horiba ujaw adugi manak yauraklammi ai na tonglak iba sandal du lauthok laga ujaw dugi makhong da thamduna ujaw du da nga tharaga tumin na idom leiram ai na pisak pikli ngai dagi leijarak laba chuchampur da mai onduna laiki ai masina aibu khara pothabugum tawi Mikup kharagi tungda ning singlai aigi yum aigi ka phamung imanaba singa chen chongdona sanakiba mafam sing chuchampur gi thenga leirak ibdau pakhang bagi laiko maigai ngak bagi khubam khumuja ma maitei leikai maina tumna thadok pikraba tangoi on kriba mafam kaya kaya makhoina taurakhiba hingsa aina khut yeta singai pak chejet paiduna kuki singna thari ba igi yum achak po mairibu yeng don ikha chek to na amambada lepkhiba karigino ngasi phawba kawngam dana leiri ba thodok sing asina aigi thamoibu asuk yamna otiba karigino he ningsingba nahak na aibu potha andre karigino ain asuk yamna ningsingliba karigino pumnamak kahon bikro pumnamak ai ningsingba pamdre ai ningsingba pamdre ukiba thodok singbo ningsingba sukngam ngamdaba wakhal choiraba misak ama oining lakle ai ngasidi wakhal choiraba misak ama oining lakle ai ngasidi khangaudana pena yegai bagi makhol tarak agige moirang thangjing di lain thau Orelo hung thakdari buni mama na yun kege moirang lay panga Sanagina sungen kang kang hai na di bumi damla lo dam sajibu thajagi koron men magdabu nong mai jinda kege lokta Bom yai magtabu khai bờ
Hais, nongandaurena. Ibdau thangzingi numaizangi, ayukki penagi nungsiba khonjelnina. Ibdau thangzingi khubamda mai ondona khoiramjari tolaba nanaina. He, ibdau thangzing ipa ibugu lanse lusin biroba. Ibdau nahaki thangzing singi khubamda makhoi na tauribase nahakpu udrabara. Karimata khangdrabara ibdau nahakpu karimata khangdrabara. Nachana nai aikoina achuk awa maisa langlibase ubidrabarane. Aikoibu amuktadi tengbang biu kaidawbagi. Aikoi hingningbagi apamba lehenbiu natraga aikoibu lausenbiro. Ibdau thangzingna aikoibu lausenbiro pumnamak lausenbiro. Aikoibu kanbige nachana nai ni haujanbige khallabadi idaugi natik nangal uthokpiu. Aikoibu asuk wahalliba maitaygi yumsing tumna mai thakiba saram chatpa makhoi pumnamak aigi yumna ut on kibagum makoibu amukta ut olanbiu makoibu tumna hatpiu makoibu tumna tokpiu. Kwai pumnamapu amuka hana Dinesh Moirang Story Time gi maikaidagi wari asibu hawudagi loibu phawba tabibagi damak ikai khumnaba utchai. Atuba matamda anabu wari amamuk puduna lakchage ngasigi oinadi mayamdagi kainanabagi athang nijari pinabirasi.